Senkhai thumkhaida chennaba lona thingkhraba lalhoulup KCP PWG gi Cadre Nupi ani Yaona Meeoi taruk lupa lakh khara henbaga konnana Fagatpa Ngamkhre Hairi. Imphal East District ki Police amadi Manipur Police ani Anti-Extortion Squad ani gi joint team na ngarang Jenims Hospital gi akoiba amadi manakta Senkhai thumkhai tauba amadi lokaina khutsu khulai kaya puthok pusin taure haibagi akhanaba pau ama phangmadagi khudakta chingnaba mafum singda search operation chathakibani hairi. Police tagi phangba pau gi matung inna faraba mioi adudagi gari ahum amadi sel oina lupa lakh ahumga lising marifunipan romsu fagatpa ngamkhi. Tungda faraba mioi sing adu Jenims ki akoiba amadi lanai firm sing lenga ki office sing dagi amadi miyam dagi sel khairingaida thengnaduna fagatpani hairi. Faraba mioi sing adu oinam abung maitai chahi kunthra mathoi leimapok pump hari maitai chahi yangkhai humdoi yaikhom lukhoi sing allies inau chahi kunthra nithoi oinam bizen maitai chahi kunmanga athokpom ningol irengbam ongbi inaubi devi allies nanau chahi kunthra nipan amadi moirangthem ichin devi chahi kunni hairi. Makhoi dagi 4-wheeler gi gari ama 2-wheeler gari ani mobile phone taruk wallet ani ID card ani amadi sale oina lupa lakh ahumga lising marifunipan ga chamapan yangkhai fagatki. Police na faraba mioi taruk amadi makhoi gi potlam sing mari lenaba police station da makha taba thabak lokhatnaba sinakhre hairi.